𝗠𝗜𝗧𝗬𝗘𝗡𝗚𝗏 𝗬𝗢 Marifu suba mapok kumon amasung matamgi mityengda 𝗠𝗜𝗧𝗬𝗘𝗠𝗔 ꯄꯨꯟꯁꯤ amadi ꯈꯣꯔꯤꯔꯣꯜ haina mingthonba larik fomgi thoram pangthokre tungi yaifanaba semba kanglufna sinduna manipur press club ki loktak hall da pangthokiba thoram aduda professor nomaithem tombi singh jnm dance academy gi hanagi vice chairman kangjam radha kumar singh retired ias amasung 𝗬𝗢𝗡𝗦𝗜 𝗠𝗜𝗧𝗬𝗘𝗡𝗚𝗏𝗛 MPS na mathang sina chief guest of honor amadi president oina saruyaki 𝗠𝗜𝗧𝗬𝗘𝗡𝗚𝗏 marifu suba mapok kumon amasung matamgi mityengda 𝗠𝗜𝗧𝗬𝗘𝗠𝗔 ꯄꯨꯟꯁꯤ amadi khoriroll haina mingthonba larik fomgi thoram pangthokre tungi yaifanaba semba kanglufna sinduna manipur press club ki loktak hall da pangthokiba thoram aduda professor nomaithem tombi singh jnm dance academy gi hanagi vice chairman kangjam radha kumar singh retired ias amasung 𝗬𝗢𝗡𝗦𝗜 𝗠𝗜𝗧𝗬𝗘𝗡𝗚𝗏 MPS na mathang sina chief guest of honor amadi president oina saruyaki 𝗠𝗜𝗧𝗬𝗘𝗡𝗚𝗏 marifu suba mapok kumon amasung matamgi mityengda 𝗠𝗜𝗧𝗬𝗘𝗠𝗔 ꯄꯨꯟꯁꯤ amadi khoriroll haina mingthonba larik fomgi thoram pangthokre tungi yaifanaba semba kanglufna sinduna manipur press club ki loktak hall da pangthokiba thoram aduda professor nomaithem tombi singh jnm dance academy gi hanagi vice chairman kangjam radha kumar singh retired ias amasung 𝗬𝗢𝗡𝗦𝗜 MPS na mathang sina chief guest of honor amadi president oina saruyaki